Ahanba state level led Thongam Iboyaima Singh Memorial Master Hockey Championship amadi under 14 boys and girls hockey tournament ngasidagi haukre Southeast Youth Organization Seyo na sinduna Imphal East ki akampata laiba Seyo Astro Turf Hockey Stadium da Chathakiba tournament asi Thongju AC ki MLA TH Biswajit amadi Lamlai ki MLA KH Ibomchana Sarukyadun haudokhi Thauramadu MLA Biswajit na tournament asi Seyo ki mitheng makhada Mahaki Laikhidraba Mayamba Thongam Iboyaima gi ming the Sinbane tournament pangthokliba ground ase Manipur gi hanagi Chief Minister N Biren gi mitheng makhada Maike edu da leiriba hockey players singi yenglaga semgatpane athuba matamda akampata football ground ama semgatnaba thaurang leire Fit India campaign da Sanaba yaudravadi yaraktaba amadi naha singbu mayai kaba chinjaktagi lapthok handuna masa mau fana Thamnabagi pandamda tournament asi pangthokpani haike state asida hujik oiriba political gi fivam asigi matangda MLA Biswajit na state asigi hujik oiriba fivam asi nungaitaba ama oiri ngakpiba amadi kauthoknaba haiba asina mangjil tharaga lamdam asibu mahausa gi fivamda hanjil hannaba hotnaba changi haina phongdokhe tournament asigi ngasi sanakhiba ahoba match ki veteran category da Seyo Singjamai Wangma Khetri Leikaina Maira Basikhongbu Panjil Manga Amada Maitiba Pike tournament asida master gi team Taruk under 14 Nupagi team Taruk Amadi Nupi Machagi team Marina Sarukyari Mafangi matangi matungina akhoi state ki oina yengakanda akhoi leibak se kai denaba aduga kai deningai ki kari kari tawbu dagade habadu akhoi citizen mayam amadi ngasi pinbiriba ahal mayam singsina punjal har kana kari tawsige adu kamaina kari tawrkanda akhoi ji makha tana akhoi peaceful oiba state ama mangjil thaba state ama oingadage habasi khanna bira har kana akhoi peace ki lamda process ta khumang chawchele har kanda forgive and forget habado formula se pale har kanda akhoi madu puna maksing to amukdang shanti leibak se hanjale har kanda akhoi tangdu leitana amuk chawkhat paleba amu oimina ba haiba adu khangdaba adu khangjadaba lanba punamaksing do aikona loinaba manaraga akoi focus torga leragadi akoi problem do focus tawba kawgani masi akoi solution da focus tawbina chi solution thiba matam da lambi soina ki laigani